Loyalam E-PAO tabi bakutimappu hitram susmitana namidangi officeri ahamda panjari headline. Ambushta Chenabani Haiba Meoi ama security force na fare. Senapatigi district ki Kuki Singna Namna Taba upper amasung lower Kabum village da popi thanaba lam hectare tarahumdai kokthoramba thingnare. Manipur da thokliba irangi matangda ke mega chandrana Congress Working Committee gi miphamda puthoktu na khanakrai. Pau sandona pijari. Ambushta Chenabani Haiba Meoi ama security force na fare. Tha asigi taramapanda kunthra humdo shuba Assam Rifles ki personnel singda Bisnupur district ki Nambol Saval lekai mapada ambush tobda Chenabani Haiba Meoi ama Manipur police ki team amana ngarang phaba ngamkhibaga loinana mangwandagi afaba makhagi khuchu khulai kaya phagapa ngamkhre hari. Director General of Police of Manipur ki office ki thadorakpa official press release amagi matung ina Manipur police ki akhanaba police commando ki team amana intelligence na pirakpa report amagi matung ina Bisnupur district ki Kamengi mafam khara da chathakiba search operation da khundong bam Ojit Singh LS Kaila chahi nifutaret apopa lekhidraba ke Mani Singh awang lekin thabi am asi phaba ngamkhibaga loinana mangondagi afaba makhagi khuchu khulai sing phagat pangam le hari. Officer release asina makhatara dun hai Police na faraba Ojit Singh da chathakiba interrogation da mahagasi lalholo group amagi van up gaderni adubu mahakna jail dagi thoraklaba matung da phawba mahakna yauriba party adugi thabak thoram sing da mating pangduna lakli haikibaga loinana mahagasi tha asigi taramapanda Bisnupur district ki Nambol Saval lekai da kunthra humdoi Assam Rifles ki personnel sing da attack tabuda Chenabada Meoi Mahak masamak yauna atopa Militant single loinana attack adu chatharaba matung Loktak part rom da chelaki aduga makhoina sizinaba khuchu khulai sing adu mi khangdana Mapham amda losinduna thangki hari. Ojina phongdorpagi matung ina Manipur Police Assam Rifles amadi atai security force ki team amana makhatana Nambol Kameng area da thiba humagi thabak chathaba matamda makhoina lochinuna thalamba khuchu khulai sing recover tawbangam ki. Security force na recover tawraba khuchu khulai sing adudi magazine mariga lonena AK rifle ama magazine aniga lonena HK rifle ama magazine mangaga lonena AK 56 rifle ani magazine ahum galonena insas rifle ama amadi AK rifle gi maru chamaga humdra M16 rifle gi maru chani ga tarataruk insas gi maru humputaret lathot cell ahum mobile handset ama amadi adar card ni hari officer release asina makha taraduna Ojit phaba ngamkiba asina maram oiraga hozi Manipur state insurgent cadre singna chathariba thabak thoram sing Karama kai khangbangam le aduga Ojit asti Englishing ani taret ki April kuni tarani thoida mahana insurgency ga mari lenaba thabak tawbagi damak phakiba lekhrei matungda mahak vel loduna jail dagi thokibani hari Senapatigi district ki Kuki Singna Namna Taba upper amasung lower Kabum village da popi thanaba lam hectare tarahumdoi kokthokpa thainarei State government na war on drug ki manung chana changsilakpa khongthang amada mari lenaba line department habidi forest department na chingi manung hanjinba Maphamsingda drone sizinaduna aingana popi thabra habigi drive sing chathaba hokhibaga loinana Senapatigi district ki upper amasung lower Kabum village singda popi thanabagi damak lam hectare tarahumdoi kokthokuna thamlamba thingnare hari Official oba paugi matung ina hai Senapatigi Forest Division ki official team amana ngarang chathakiba official operation aduda unmanned aerial vehicle UAV amasung drone sing sizinaduna district asigi manung hanjina leiba upper amasung lower Kabum khul singda chathakiba aerial surveillance singda hariba khul asigi chingyang singda forest ke lamsing chawrakna hectare tarahumdoi rom kokthok ain kaina popi thana ba thorang tawriba asi thingnarakibani hari amaromda chathakiba aerial surveillance aduda mafam aduda kokthokliba lamgi akoibada hana khunja singna kokthokduna popi thabagi khudamsu thingnaki Hiramasiga mari lenana Senapatigi Forest Division ki officer singna khudakta police ta information piduna police na Kabum khulgi village chairman da warning thaduna hariba khulna kwaliba Maphamsingda ain kaina popi pambi sing thariba sing manghan tahangadabani amadi matungda hariba khulgi Maphamsing asida popi thaba yaroi hana akanma warning tawkhre hari Manipur da thokliba irangi matangda kemega chunna Congress Working Committee gi miphamda puthoktuna khanakhrei Manipur Pradesh Congress Committee ki President K. Megachandana That Kunmapan Helaba Manipur ki irang asigi matangda pukhatuna Congress Working Committee ki mifamda khanakhrei
Bihargi Patnada Pangthokpa Mifam Aduda Kemega Chandra Amadi, Congress Legislative Party ki Luchingba Okram Ibobine Sarugyaki. Congress President Malik Arjun Kharge Amadi Opposition Leader Rahul Gandhi na preside Taba Mifam Aduda Lebak Asigi Tongan Tongamba Stat Singdigi Lakpa Congress Party ki Makok Thongba Luchingba Sing Sarugyaki. Mifam Aduda Kemega Chandra na hai. Tha Kunmapan Helaba, Manipur the Toliba Watok Asigi Warushin Purakpagi Mami Udri. BJP double engine government na ing tapapiwam hanjil hanbangam daba. Loinana Manipur the Kundaminari Bapuruk Masel Gimarakda. Amana Amabu Haza Hanaba Honabangamdri. Manipur the Mapungfana ing tapapibam hanjil hanabagi pandamda. Manipur Pradesh Congress Committee na Santigi Kongchat Amachatnaba Thorang Tori Hainasu Mahana Fondoki. Paugi marak thatna Loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Thobal Wangjingda ahanba oina District Olympic Games lising ani kunmanga pangthokrai. Manipur da ahanba oina pangthokpa District Olympic Games lising ani kunmanga ngasidagi Thobal District ki Wangjingda leba Kodom Pokpi Sports Complex da hodokrai. Manipur Olympic Association ki midyang makhada District Olympic Association Thobal na District Administration Thobal ga khusam naduna tha asi kunipan phawa numit mangani chupna chathagadaba Olympic Games hodopagi thoramda Organizing Committee ki Chairman su oiriba Thobal gi Deputy Commissioner Hana Kamai IAS, Manipur Olympic Association ki President Sunil Elangbam, DIG Range 2, Jagachandra Hobizam, Youth Affairs and Sports Department ki Director Dr. M. Bito Singh, Thobal ki SP, Sivananda Survey IPS, Ahum Suba IRB ki Commandant S. Hemanta Singh Amadi, Mera Yuva Varat Manipur ki State Director, L. Marjit Kumar Singna Mathang Sitna Athoiba Mithung, Thawramapu Amasung Akhanaba Mithung Oina Sargyaki. RK Production na numit tarani gi manungda sengdoktrabadi mathanda sizragani haina mangina phongdorakli. Imung manungda inthokpiraba amadi kana leijadraba ahal kaya gi changjafam oiriba Langol All as Hombu Miyamda Lan Uhanba Yaba Mongda RK Production Koba Channel Amana Ngarang Thadurakiba video adugi matangda Numitarani gi manungda sengdoktrabadi All has Home Asigi Chairman Oina Mangi Masana Mathanda Sizargani haina phongdokrai. Ngasi Manipur Press Club ki Thangjing Hall da Hiramasiga Mari Lena na pangthokiba Paugi Mifam Amada Wafam Asi Phongdoloduna Chairman Oina Mangi na hai. Masagi Pongnapam Lamdam Thanga da Leba Lopam Kaya Yontoktuna Lamdam Masida Leriba Ahal Kayabu Mafam Asida Thamduna Makoigi Awad apa Laitana Bakana Honaduna Lagi. Matam Sangna Langaki Mateng Yaudana Home Asida Leriba Meoi Singida Makana Honaduna Lagliba Home Asibu Miyam dat Lana Uhan Bahayaba video ama RK Production na Sandoliba Asi Atuba Matamda Sengdok Trabadi RK Production ni Matakta Logi Oiba Mateng Lauduna Korta Wakalagani. Masida Natana Masagi Oizaba Kaya Hadotuna Ahal Oiba Meoi Singidama Hingzariba Mahaki Mingchat Tihaliba RK Production na Numit Tarani gi Manungda Sengdok Trabadi Masamathanda Sizaragani. Home da Lakpa Chengchak Yonduna Chai Haiba Tonga Tonga Maral Kaya RK Production Sandoliba Asi Labak Tibidi. Amadi Mahakna video adu da Fongdoliba Maphamsingda adu Yumpham Oidabani. Ing Kumja Lisingani Shubna Tarukta registered Tauraba Matungda Ahal Orbisingi Oina Chalariba Oles Home Asi Hek Hobadagi Langaki Mateng Yaudana Miyamgi Matengaluna Himinaduna Lagli Hainasu Fongdoki. Manipur da Mirobi Lak amagi manungda angang unabada Mirobi nupi chaniga marfuni thoi siri haina HMIS na phongdorakli. International Journal of Reproduction, Contraception, Obstetrics and Gynecology Health Management Information System HMIS ki data sing analyze tawduna phongba report amagi matung ina Manipur State Mirobi nupi lak amana angang unaba matamda Mirobi chaniga marfuni thoi siri haina phongdokli. International Journal of Reproduction, Contraception, Obstetrics and Gynecology na phongliba report asigi matung ina Regional Institute of Medical Science RIMS Manipur khakta da Mirobi lupi lak ama angang unaba matamda Mirobi marfu taruk haukiba chahi manga asida sikibagi data lei haina phongdokli. Maternal mortality ratio MMR asi Manipur gi oina wangna leiribagi maram piraduna report asina hai. Mirobi Mama Singna angang unanabagi damak maru oiba hospital singda pukhalak kibasing ayamana khudaki oiba maramna obstetric hemorrhage amasung hypertensive disorder thopadagi ayamani
Hiram asigi matangda researcher singna thigatpa matamda Manipur gi maru oiba hospital singda mirol binupi singna angang unanabagi pukhalapa matamda siba tholiba ayamana macha yamna pokpat nupi sing masagi anabagi history leitaba patient sing amadi arapa khungangdagi lakpa healthcare ningthina lawdaba patient singna ayamba oiri. Manipur state asi maternal mortality ratio India gi oina yenglubada khwaidigi wangba state ori. Masi laibak thiningaini maram asina healthcare provide toriba baru oina measure oiba hospital singda healthcare facility ningthina thambaga lunana healthcare service ta mathau toriba doctor amadi atai subordinate staff singna chekshina amadi quality leina healthcare facility patient singda piba mathau tai masiga lunana Manipur state ke oina MMR wang khaliba asi mirol binupi singi oina di yamna khudong thiningani maramasina Manipur gi oina reproductive health system asi khudakta reform tawduna semdopa mathau tare haina report asina phongdorakli. IT Mahairoi Singna National Mission ga khusam naduna English ngani ni futarek phawbagi manungda India asi Viksit Bharat ohenma mathau tai haina governor na phongdorakli. Manipur state ki information technology singna graduate amadi degree fanglaba Mahairoi singna National Mission gi larger interest ta India lebak asi English ngani ni futarek phawbagi manungda Viksit Bharat ama ohenbagi khongthang asida saruk yaduna makhoigi hai singbagi yaushinba tangai fade haina Manipur gi governor Ajay Kumar Balan phongdokrai. Wafam asi Manipur gi governor Ajay Kumar Balan ngasi Imphal East District ki city convention da pangthokpa tarani thoirak suba National Institute of Technology NIT Manipur gi convocation thorong gi athoingba mitung oina saruk yakhibaga lunena phongdokhibani. Governor na makataraduna institute asida graduate loraba Mahairoi singna tradition ga balance tawduna anobai mayon amaga lunena makhoina tamniba mai sing adugi ethics amasung values sing ngakthuna society amasung nation asida masak tokpa contributions sing pinaba honagadabani. Amaromda mahakna Mahairoi singna makhoigi wakhal losing haija singjaba pumnamak nation asida pakthok chawthoknaba India lebak asi English ngani ni futaret phawgi manungda Viksit Bharat am ohenbagi mission asida saruk yaminaduna India lebak asi malengi lebak singdagi technology da mangjil thaba lebak ama oina bahona batangai fade. Mission asi mai paklaba khakta da modern technology singal lunana wata padaba amadi chawkhat thorangda ahenba puraknabagi thausil amagum honagadabani. Governor na maming leraba industrialist Ratan Tata gumba Meoi sing ningsing laduna hai asengba paratamba asi campus ki wangmadagi hogadabani. Maramasina Mahairoi singna makhoigi apamba sing phangnabagidamak thauna leba amadi puning chang wakhal changba tangai fade haina su phongdokhi. Hospital singda mi sibagi chang wangkhalakli basi doctor singna cheksin dabadagini haina phongdorakli. Manipur leriba lenga ki hospital singda layeng balakpa Meoi shibagi chang wangkhalakli ba asi doctor singna cheksin ba watpadagini haina amkil gi president Loyalam nganbina phongdorakli. Ngasi Manipur Press Club ki thangjing hoda lub taramari amkil UPF NIPCO NL ANL Nimpal Anul Thobal Ima Nupi Samas Tamichimi Ampha Kada Mapi Council Ichal Machalema Phawoi bi kaithel pauna kaithel amadi semgat sagat patlup ki Meoi shingo loinana pangthoki ba pawgi mifam amada wafam asi amkil gi president Loyalam nganbina phongdolatuna hai. Manipur da leriba sel vaijadaba lairiba Meoi kayana private hospital singda layengba ngamdabana maram oiraga government hospital singda layengba lakpa Meoi kaya asi ana yawrakpa asimak laibak thibani. Hospital asida asi ana thokpa haibasi chatnabini. Adumoinamak government hospital singda thabak toriba doctor singna makhoina anaba Meoi singbu ningthina yengbagi muhutta atopa private hospital singda chatuna sel hena taningbadagi hospital aduda intern toriba amadi PG gi doctor sing thadoktuna layengbadagi su misi mina gi chang wangkhalakibani. Anaba Meoi amana hospital da lakpa matamda mahaki anaba adu faragani. Khanba wakhalunda lakhiba ngaktani adubu hospital yambada thabak toriba doctor amadi nurse singna anaba Meoi singbu ningthina loina bidaba Ananba Firot setuna hospital da laktuna anaba Meoi singda sokning dabagi chatnabi ama lerakli ba asi doctor amadi nurse tamba horakpada anaba Meoi singbu karamna loina gani haiba ningthina takpi tambiba pami. Loinana India gi tongan ba state singda leriba hospital singdagi doctor amana mahaki patient ama layengba matamda soida ngamdana ba atopa doctor kaya tanaduna layengba chathai. Karisu leitaba minor case amagi layengba lakpa Meoi kaya government hospital singda sibagi wathok thokliba asi mathangda thoktanaba doctor singna chekshinba phai haki.
Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Arobada maruiba paw amuka hana pizari. Ambushta Chenabani Haiba Meoi ama security force na fare. Senapatigi district ki Kuki Singna Namna Taba upper amastung lower Khabum village ta popi thanaba lam hector tarahumdoi kokthokpa thengnare. Manipuri thokliba irangi matangda KMA Chandrana Congress Working Committee gi miphamda puthoktuna khanakre. Matang asida Loyalam E-PAO na namitangi pao bibil lezare tabiri bakudi mapu amuka hana kurumjani.